ꯔꯤꯖꯨ ꯉꯥꯡꯁꯨ ꯑꯗꯨꯝꯕꯗꯤ ꯀꯩꯝ ꯌꯥꯎꯗꯦꯕꯀꯣ ꯋꯥꯔꯤ ꯁꯥꯅꯧ ꯗꯥꯏꯂꯣꯛ ꯇꯧ ꯍꯥꯏꯕꯅꯤ ꯑꯩ ꯍꯝꯕꯜ ꯑꯄꯤꯜꯗꯗꯤ ꯗꯥꯏꯂꯣꯛꯁꯤ ꯀꯥꯟꯅꯔꯣꯏꯕ ꯀꯝ ꯗꯥꯏꯂꯣꯛ ꯍꯥꯏꯁꯤ ꯀꯅꯥ ꯇꯧꯗꯣꯏꯕ ꯖꯦꯟꯇꯜꯃꯦꯟꯅꯤ ꯗꯥꯏꯂꯣꯛ ꯍꯥꯏꯁꯤ ꯗꯥꯏꯂꯣꯛ ꯇꯧꯕ ꯌꯥꯕ ꯃꯤ ꯍꯥꯏꯕ ꯂꯩ ꯃꯤ ꯇꯦꯔꯣꯔꯤꯁꯀꯤꯕꯨ ꯗꯥꯏꯂꯣꯛ ꯇꯧꯅꯕ꯭ꯔꯣ ꯇꯦꯔꯣꯔꯤꯁꯇꯨꯗꯤ ꯂꯣꯒꯤ ꯃꯇꯨꯡ ꯑꯦꯛꯁꯟ ꯂꯧꯕ ꯑꯃ ꯆꯪꯉꯤꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛ ꯗꯥꯎꯟꯒ ꯍꯥꯏꯁꯤ ꯆꯪꯁꯤꯜꯂꯒ ꯑꯥꯔꯃꯤꯅꯒ ꯅꯣꯏ ꯁꯥꯏꯟꯗ ꯇꯧꯔꯣꯒ ꯍꯥꯏꯔꯒ ꯁꯥꯏꯟꯗ ꯇꯧ ꯌꯥꯗ꯭ꯔꯒꯗꯤ ꯃꯣꯏ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤ ꯃꯌꯥꯝꯁꯤ ꯕꯨꯠꯀ ꯇꯣꯡꯉ ꯗꯪ ꯗꯪꯒ ꯆꯪꯉꯒ ꯃꯣꯏꯁꯤ ꯐꯖꯅ ꯀꯣꯏꯁꯟ ꯇꯥꯔꯦ ꯆꯨꯔꯆꯥꯟꯄꯨꯔꯁꯤ ꯄꯨꯔꯥ ꯀꯣꯏꯁꯟꯕꯤ ꯇꯥꯔꯦ ꯑꯥꯔꯃꯤꯁꯤꯡꯁꯤꯅ ꯀꯣꯏꯁꯜꯂꯒ ꯁꯥꯏꯟꯗ ꯇꯧ ꯍꯥꯏꯔꯒ ꯌꯥꯗ꯭ꯔꯒꯗꯤ ꯆꯤꯡꯊꯣꯛ ꯐꯥꯕ ꯗꯟꯗꯤ ꯄꯤꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯅꯤ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛ ꯗꯥꯎꯟ ꯍꯥꯏꯁꯤ ꯑꯗꯨꯒꯨꯝꯕ ꯆꯪꯉꯤ ꯇꯦꯔꯣꯔꯤꯁꯄꯨ ꯋꯥꯔꯤ ꯁꯥꯒꯠꯂꯗꯤ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ MLA 10 ꯐꯥꯔꯒ ꯑꯗꯒꯤꯗꯤ ꯂꯥꯜꯍꯧꯂꯨ ꯈꯔ ꯇꯧꯔꯒ ꯑꯗꯨꯝ ꯄꯨꯛꯇꯥꯟ ꯇꯥꯟ ꯌꯥꯅꯤ ꯃꯅꯤꯄꯨꯔꯗ ꯂꯣꯏ ꯋꯥꯔꯤ ꯁꯥꯗꯣꯔꯤꯕ꯭ꯔꯥ ꯋꯥꯔꯤ ꯁꯥꯕ ꯍꯥꯏꯁꯤꯗꯤ ꯖꯦꯟꯇꯜꯃꯦꯟ ꯇꯥꯝꯅꯤ ꯇꯦꯕꯜꯗ ꯂꯥꯛꯄ ꯍꯥꯏꯁꯤꯗꯤ ꯋꯥꯔꯤ ꯁꯥꯕ ꯌꯥꯔꯣꯏꯕ ꯇꯦꯔꯣꯔꯤꯁ ꯃꯨꯖꯥꯍꯤꯗꯤꯟꯒ ꯋꯥꯔꯤ ꯁꯥꯔꯒ ꯑꯗꯨꯗꯤ ꯁꯥꯔꯣꯗ꯭ꯔ ꯂꯁꯀꯥꯏ ꯇꯣꯏꯕ ꯋꯥꯔꯤꯅꯤꯅꯦ ꯑꯗꯒꯤꯗꯤ ꯏꯟꯗꯤꯌꯥꯗ ꯂꯥꯟ ꯍꯧꯔꯤꯕ ꯌꯥꯝ ꯂꯩꯔꯤꯅꯦ ꯈꯥꯂꯤꯁꯇꯥꯟ ꯃꯨꯚꯃꯦꯟꯒ ꯑꯁꯤ ꯋꯥꯔꯤ ꯁꯥꯗꯣꯔꯤꯕ꯭ꯔꯥꯕ ꯇꯦꯔꯣꯔꯤꯁꯀ ꯋꯥꯔꯤ ꯁꯥꯕ ꯌꯥꯕ ꯑꯦꯔꯤꯌꯥ ꯑꯃ ꯂꯩ ꯀꯩꯅꯣ ꯀꯥꯟꯗ ꯑꯗꯨ ꯐꯣꯔꯃꯦꯟ ꯁꯤꯁꯐꯥꯏꯔꯒ ꯇꯧꯔꯒ ꯋꯥꯔꯤ ꯁꯥ ꯀꯔꯤꯝꯇꯁꯨ ꯇꯧꯗꯦ ꯋꯥꯔꯤ ꯁꯥꯅꯤ ꯍꯥꯏ ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯂꯣग ꯇꯧꯅꯤ ꯍꯥꯏꯁꯤ ꯀꯗꯥꯏꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯂꯣꯒꯅꯣ ꯁꯤꯒꯤ ꯗꯦꯟꯖꯔꯅꯦ ꯃꯅꯤꯄꯨꯔꯁꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯗꯦꯟꯖꯔꯁ ꯖꯣꯟꯗ ꯃꯅꯤꯄꯨꯔꯁꯦ ꯑꯃꯅꯤ